Masa masuk mission ada nanjan nafceng bagi kalau hamlan bigana singdo hong kaya dum ni sida satarli adi go film sangasi kadung ngai desu RPF na compromise taro yam sung sung mission kadung ko RPF na ipa kedamu amadi tradition custom bukan na binauta sigumba tawru mission adu compromise taro hai wo policy samjari Lona Tinkrabala Loop Revolutionary People Front RPF na Chahi Humfuga Mathoi Suruba nupa ama nupi masa amagi ijat mangal lubagi damakta makhongda nogmeina kaptana warakre makhongda nogmeina kaptana warakraba nufa adu Bishnupur district ki Kumbi police station konba khungang amadagini hari mahakpu chairak asi pidringai mamangda Bishnupur district ki mafam amada paumi singgi mamangda puthoklega RPF ki Central Bureau ki division secretary da paumi singda marik chumba wafam thamladuna mahakna wakhal Meemanadrabi sei kun taruklum surabi nupi masa ama ijat manki maragi matung ina party na mahakpu faraga wayan chathara matungda chairak makhal ahum pinaba firep lokhi mara leiraba mioi aduna nupi masa asigi yung manungda numit taranagi manungda lufa lakh mangagi senfam wakong seloina piba amadi mahak sahi manga khung aduda leitaba amadi punamak asigi mathakta akhanaba chairak ama piba haiba firep lokhi haiba thudoksing asi mioi asigi yumda nupi masa aduna TV yengba lakpa matamda khudong sabal loduna ahumlak nam haduna nupi oibiki kai khunaba manganki nupi masa asigi thagi khongkap lepkhibadagi PIC amada layengba chalubada tha ahumgi angang naupure haiba khanglakibani imung wanigi marakta wari loisanaba tawada maral leiraba miyoi asina nathaiduna leikhibadagi party da wakat lakhibadagi migi taraga nifanda mayumdagi maral leiba miyoi asi phagatkibani hari RPF na mob justice ki thawong pamdabadagi matam khara loduna miyamda fongdoktana thambakibani masisu maral leiba miyoi asigi lekai gi club ki maira paibi singda mob justice ki thabak tawdanaba haiki haina phongdorki Manipurda leiriba hundaminariba kang kurimna khaminari yabse matam amada kanglaipak koromba ngasina Manipur kaugraba apagi irepak iramdamse 33 area da iudo nga lairen pakhangna Imphal karakpadagi ngasi fauda charona chahi lising mari mu asida asigi wari ama leijare hadana ngasi fauda koina chaktok chariba asigi manungda akogi chanabi na tradition custom sing adu akogi haudawa leikidawa layuraba ipa ikusing adana ngakuna thambirami asa masu singda takpi tambigadaba aluraba miyosing aduna natta miyeng yenganda masa masu gumising aduda nanjan napcheng bagi sagadi hamlan bigana singdo hong kaya dum ni sida satarli hariba film singasi kadung ngai desu RPF na compromise taro yam sung hariba sigum miyosing kadung ko RPF na ipa kedamu amadi akogi tradition custom bukan na binauta sigumba tawru miyosing adu compromise taro hai policy samjari lona masi hariba pagulaba mutum ibungo elias bungo Chahi hukum matoi shuro mi asiso koi party gi welo sing pi gi basara asi ngak na chatkadabani amadi lenana akogi tahi lising mari henna kon preserve to ngak san i kai person tambiram loba masi kon south chariba wardi manung san ko tradition custom sing ngak la ibu sing du kai na thambai si apu ki pandam ni khai si hanjari